ꯔꯤꯝꯁꯅ ꯍꯌꯦꯡ ꯖꯦꯝ ꯀꯣꯂꯦꯖ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯦꯟꯇꯔ ꯑꯃꯗ MTS ꯁꯦꯂꯦꯛꯁꯟꯒꯤ ꯇꯦꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ KKLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ KKLꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯉꯝꯈꯩ ꯉꯥꯛꯄꯒ TOMTVꯒ ꯔꯤꯝꯁꯀꯤ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ MTSꯀꯤ ꯁꯦꯂꯦꯛꯁꯟ ꯇꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯇꯥ ꯄꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯕ ꯊꯦꯡꯅꯔꯦ꯫ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ MTS ꯁꯦꯂꯦꯛꯁꯟ ꯇꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯗꯁꯨ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ KKLꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯌꯦꯡ DM ꯀꯣꯂꯦꯖ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯂꯕꯗꯤ KKLꯅ ꯇꯔꯥꯏꯅ ꯂꯧꯔꯣꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ KKLꯒꯤ ꯊꯧꯃꯤꯁꯤꯡꯒ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯁꯤ ꯁꯦꯝꯗꯣꯛꯇꯅ MTS ꯁꯦꯂꯦꯛꯁꯟ ꯇꯦꯁ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ ꯍꯥꯏꯅ KKLꯅ ꯂꯧꯏ꯫ ꯔꯤम्ꯁꯀꯤ ꯊꯕꯛ ꯂꯧꯕꯗ ꯑꯟꯔꯤꯖर्व ꯀꯦꯇꯦꯒꯣꯔꯤꯗꯒꯤ ꯔꯤꯖर्व ꯀꯦꯇꯦꯒꯣꯔꯤꯅ ꯃꯁꯤꯡ ꯍꯦꯟꯕ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯔꯤम्सꯀꯤ ꯊꯕꯛ ꯂꯧꯕꯗ ꯀꯨꯀꯤ ꯀꯦꯟꯗꯤꯗꯦꯠ ꯈꯔꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯄꯤꯔꯤꯕ ꯑꯁꯤꯁꯨ KKLꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯇꯦꯁ ꯑꯁꯤ ꯌꯩꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯝꯗꯨꯅ ꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ KKLꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟ ꯋꯥ ꯊꯝꯂꯛꯂꯤ꯫ ꯂꯥꯟ ꯃꯅꯨꯡꯗ ꯑꯦꯛꯖꯥꯝ ꯀꯅꯥꯅꯣ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯀꯗꯣꯏꯁꯦ ꯀꯅꯥꯝ ꯂꯥꯛꯑꯣꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯅ ꯊꯤꯡꯒꯅꯤ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯃꯁꯤ ꯁ꯭ꯇꯔꯣꯡꯂꯤ ꯑꯩꯈꯣꯏ ꯊꯤꯡꯒꯅꯤ꯫ ꯑꯗꯨꯅ ꯂꯥꯟ ꯑꯣꯏꯔꯤꯕ ꯊꯥ 6 ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏꯕ ꯂꯥꯟꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯥꯟꯕꯨꯡꯗ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯈꯟꯕꯤꯔꯒ ꯑꯦꯛꯖꯥꯝ ꯇꯧꯕ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯤ ꯔꯤꯝꯁꯅ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏ ꯈꯟꯊꯔꯒ ꯑꯦꯛꯖꯥꯝꯁꯤ ꯄꯣꯁꯄꯣꯟ ꯇꯧꯕꯤꯌꯨ꯫ ꯂꯥꯟꯁꯤ ꯂꯦꯞꯄ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝ ꯇꯧꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯁꯤ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯦꯛꯁꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ KKLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯣꯏꯔꯤꯕ DM ꯌꯨꯅꯤꯚꯔꯁꯤꯇꯤꯗ DMꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯀꯣꯂꯦꯖ ꯃꯔꯤꯗꯁꯨ ꯑꯩꯈꯣꯏ KKLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯀꯟ ꯑꯀꯟꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯍꯌꯦꯡꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯇꯧꯕꯤꯒꯅꯨ, ꯃꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯁꯦ KKLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯛꯆꯔꯤ꯫